Phougakcho Ekhai gi mi leitraba mitei gi yumsingda Kumaon regiment ki parcel ama changlambadagi miyamna pharga police ta sinakhibadagi Erang Thokhre ngarang numidang pung 3 rom taba matamda kumbi kendra gi Phougakcho Ekhai police station gi manung chana Phougakcho maning lekai da handak thogliba kangluk ki Erang asina maram moiduna mi leinadraba mitei gi yum kharada kuki ni chingnaba mioi kharana thong phakai duna changlaga lut tawbagi thabak chathare haibagi paw pangbadagi kunja volunteer sing changsilubada kuki military ni chingnaba sing adugi maikaidagi double barrel nongmai ching kap thorakpadagi Erang Thokhre hairi pawse asina kunja singdagi phangwa pawgi matunginadi kuki military ni chingnaba sing aduna nongmai kap thoklaklaga mafam adu thaduktuna sengkhra matungda ngarang numidang kunja singsu tumina leinakhi adubu ngasi ayu anganbada khulngal leba kunja volunteer singna Phougakcho maning lekaida leiriba kangluki Erang asina maram moiduna mi leiba ngamdraba mitegi yumsing adu amuk hanna changduna yenglubada army visual setpa mioi ama yum manungda changduna leirambadagi khunja volunteer singna pharwa matungda Phougakcho police station da khusinakhi hairi khunja singdagi phangwa paw sina hai army gi visual setpa mioi adu pharaga police station da sinakre haba paw tabadagi Phougakcho Ekhai da matam kiyagi mamangdagi leiraklaba 13 suba Kumaon regiment ki masing yamlaba parcel sing maira paibi ima ibel singda masa soktuna inba amadi jingbagi thabak chathagi masida natana khunja volunteer kharadachu chaina jingbana phubagi thabak chathaki hairi chairaga duda khunja singna electric post ta kangsi khingduna laikai miyam kokthokpadagi thodok thokphamda masing yamlaba miyam thomjelakpadagi wathok adu hena chaw thoraki paw si tabadagi Kumaon regiment ki CO amadi Manipur police ki machin chatpo officer khara police station da lakpadagi nakal animakta wari sanaduna miyamgi Erang adu nemthanaba honaki chairak adu da police na phajinduna thamkiba Kumaon regiment ki person adu condition amata yaudana police station dagi thadokhi loinana mahaki mathakta thajaina chingba tawduna lokhatpham thokpo thabak chapchana lokhatkani haina Kumaon regiment ki CO gi maikai dagi miyam da thajaba piramkhi hairi masigi matungdagi di miyamgi Erang adu nemthaki tawdo asigi paw phangbadagi kumbi kendra amadi Bisnupur kendra thanga kendra na chingom pham singdagi mioi kya Phougakcho Ekhai da thomjelakhi adubo pamdaba thodo makha tana thoktanaba police na kanba section thorang lokhalli adubo mafam kaya da miyam punbagi thabakti adumak chathari aina miyamdagi phangwa paw sina hairi yum manungda tumduna leiba mapa macha ani pulap siramle mama laikanari yamna tangna thokpa thodo amada yum manungda tumduna leiba mapa macha ani shor phunbadagi laikanaba ngamdana sire angang adugi mamana arubo phibamda laikanari press na phangwa pawgi matungina thodo asinga si ayuk Sagol bantera sapam lerak nongmai them leikai da thokibani tawdo adu da leikhidaba mioi adugi maming huidrom nanau allies aku chahi kunthra gamari apokpo huidrom gulam jit kawi leikhidaba machanu pa adugi mamingna huidrom heramani kawi chahi 13 mahak St Joseph School da class 8 khaktamak tamliba mahironi hairi press na phangba pawgi matungina ngarang mapa macha pulap yumgi ka manungda thong thonau lonchinduna mai tiglam laga tumkhi aduga ngasi ayuk thenglo phawba haugannaraktabadagi emung manungi thong kauduna yenglubada siduna leiramkhibani aduga angangi mama huidromgi tana gyan mangduna leirambadagi rims ta pukhatuna aru phibamda laikanari makhoi matau karamna siramlibano haiba haujik phawbagi oina sabchana khangba ngamdre adumakpu oxygen phangdabana maram oiraga sibo oiramgadra thajanari